Kuki Militant Singi Hakchangsing Torbung Bangla ge Haolaikhopida Leirol Channaba Khannakhre Surasanpur district tagi phangba pawgi matunginna me ahumdagi hauzik phawbada leptana thorogliba kanglup maselgi landa laikhidraba Kuki Militant Singi Hakchangsing Bisnupur district ka tainariba Torbung Bangla ge Haolaikhopida khulda Leirol Channaba warep laure haire paw asigi matunginna ngahan Surasanpur ge Joint Philanthropic Organization JPO na laikhidraba Kuki Militant Singbo Tribal Martyrs ni haina laubaga loinana Indigenous Tribal Leaders Forum ITLF ke marakta laikhidraba singi Hakchangsing Leirol Channaba mifam pangthoktuna Khannakhre haire mifam asida JPO gi maikaidagi de laikhidraba singi Hakchangsing bu Torbung Bangla ge Haolaikhopida Leirol Channaba warep lauduna pukhalaki haire adumoinamak ITLF ki maikaidagi de mafam asida soidana Leirol chalagani haibage wafam lepthokpa laikhidri haire ITLF na chapsaba Leirol chanpham lepthok tabadage GPO gi maikaidagi tongan ba mafam ani khaksu suggestion tawrakhi haire mafam sing aduna mata village da leiba tribal martyrs park natraga Kuki NP gi mingda baison khul manakta leiriba mafam da tawrabasu yai haibage wafam pukhalakhe adumoinamak ITLF ki maikaidagi mafam ahum asigi manungda chapsaba mafam ama lepthokhidabaga loinana Leirol Channaba gi numit amasung Pungfam final oina lepkhidri haire adubu karigumba Leirol chanba tarabade mafam amada laikhidraba Kuki Militant Singi Hakchangsing pulap oina Leirol chananabagi wafam dade nakal animakna yanaba purakhi haire panba yabade Churachandpur ge Torbung da semduna thamliba laikhidraba singi maming matha amasung photo yauba Wall of Remembrance ta list tawbagi matungina laikhidaba Kuki Militant Singi masing chama hengani haikibaga loinana mafam khangdriba militant singi masingna yankhairom ni haina panakhibaneng Trinamool Congress ki MP manga ge fact finding team thunglare Churachandpur da ITLF ka mifam pangthokre governor ga unakhre